ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯅꯤꯔꯤꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ M.K. ꯕꯤꯅꯣꯗꯤꯅꯤꯅ ꯏꯕ ꯁꯒꯣꯜ ꯁꯅꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤ 9ꯅꯤ ꯁꯨꯔꯦ ꯁꯒꯣꯜ ꯁꯅꯥꯕꯤ ꯃꯥꯡꯈꯤꯕ꯫ ꯁꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯄꯥ ꯃꯆꯥ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯣꯡꯃ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ ꯈꯪꯂꯗꯨꯅ ꯐꯅ ꯂꯨꯅ ꯁꯨꯠ ꯃꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯣ ꯁꯒꯨꯟ ꯇꯧꯗꯨꯅ ꯂꯨꯈꯨꯝ ꯀꯥꯗ ꯊꯝꯂꯤꯕ ꯁꯅꯥꯕꯤꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯧꯗꯨꯅ ꯄꯨꯈꯤꯕ꯫ ꯈꯜꯂꯨꯕꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯍꯦꯛ ꯆꯤꯡꯊꯣꯛꯄ ꯃꯇꯝꯗ ꯆꯥꯃꯣꯔꯗꯨꯇꯅꯤ ꯏꯂꯪ ꯂꯪꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕ꯫ ꯑꯣ, ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯁꯒꯣꯜꯗꯨꯕꯨ? ꯃꯄꯥꯅ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯁꯣꯜꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯄꯨꯔꯛꯄ ꯎꯔꯒ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯃꯤꯠꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯗꯣ꯫ ꯅꯣꯡꯃꯁꯨ ꯍꯥꯏ ꯀꯣꯏꯅ ꯆꯠꯂꯨꯔꯒ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯍꯜꯂꯛꯂꯕ ꯇꯨꯡꯗ, "ꯏꯕꯦꯝꯃ, ꯃꯥꯅ ꯂꯧꯕꯗꯤ ꯁꯣꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯨꯄꯥ 200 ꯄꯤꯌꯨ ꯍꯥꯏꯗꯅ ꯊꯤꯜꯍꯜꯂꯨꯔꯕꯅꯤ, ꯑꯗꯨꯒ ꯄꯤꯔꯨꯕꯗ ꯂꯧ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯈꯪꯗ꯭ꯔꯦ, ꯊꯅꯥ ꯇꯥꯛꯂꯨꯔꯦ, ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯎꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯩ꯫ ꯈꯪꯗ꯭ꯔꯦ ꯇꯧꯗꯧꯁꯤ"꯫ ꯃꯆꯥꯅꯨꯄꯤ ꯁꯈꯤꯅ ꯈꯨꯝꯂꯛꯏ꯫ "ꯅꯍꯥꯜ ꯃꯥꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗ ꯑꯃꯨꯛꯇꯪ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯋꯥꯏꯕ ꯂꯥꯛꯄꯗ ꯄꯤꯔꯝꯃꯁꯨ ꯐꯗꯧꯕ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯨꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯊꯤꯅ ꯍꯥꯏꯈꯤꯗꯦꯅ꯫ ꯈꯨꯔꯥꯗꯤ ꯃꯤꯉꯣꯟꯗ ꯁꯥꯟꯗꯦ ꯍꯥꯏꯕꯇꯅꯤ, ꯑꯗꯨꯕꯨ ꯀꯌꯥ ꯀꯥꯏꯔꯕꯒꯦ? ꯃꯥꯅ ꯑꯗꯨꯝ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤꯅꯦ ꯀꯔꯤꯅꯦ, ꯑꯩꯒꯤ ꯃꯤꯡ ꯈꯪꯕꯤꯗꯅ ꯈꯨꯔꯥ, ꯑꯩꯒꯤ ꯃꯤꯡ ꯃꯪꯒꯤꯅꯤꯀꯥ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯥꯏꯁꯤ ꯍꯥꯏꯕꯒꯤ ꯍꯥꯏꯕꯅꯤ, ꯃꯉꯣꯟꯗꯕꯨꯗꯤ ꯁꯒꯣꯜ ꯄꯤꯒꯗ꯭ꯔꯗꯣ? ꯃꯥꯗꯤ ꯃꯔꯦꯡ ꯌꯥꯎꯗꯅ ꯏꯔꯣꯏ 3 ꯆꯤꯡꯒꯦ ꯍꯥꯏꯔꯤꯄꯣꯠꯅꯤ꯫ ꯈꯨꯜ ꯃꯆꯥꯅꯤ ꯈꯪꯅꯩ ꯍꯥꯏꯗꯨꯅꯕꯨ ꯈꯪꯅ ꯈꯪꯅ ꯀꯔꯝꯅ ꯃꯉꯣꯟꯗ ꯁꯅꯥꯕꯤꯕꯨ ꯁꯥꯜꯂꯨꯅꯤ ꯑꯇꯣ"꯫ ꯁꯈꯤ ꯃꯈꯥ ꯇꯥꯗꯦ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯈꯜꯂꯤ꯫ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥ ꯈꯪꯂꯣꯏꯗ꯭ꯔꯗꯣ? ꯁꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯆꯣꯏ ꯃꯆꯣꯏ ꯅꯤꯡꯁꯤꯡꯂꯛꯏ ꯃꯀꯣꯛ ꯃꯃꯩ ꯅꯥꯏꯗꯅ꯫ ꯅꯣꯡꯃꯒꯤ ꯊꯧꯗꯣꯛ ꯑꯃ, ꯊꯥ 4-5ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯈꯔꯒ ꯀꯤꯅ ꯀꯤꯅ ꯂꯥꯛꯂꯤꯉꯩꯗ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯔꯛꯏ꯫ "ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ"꯫ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯗꯤꯡꯗꯣꯜ ꯗꯤꯡ ꯗꯤꯡ ꯆꯣꯡꯏ꯫ ꯁ꯭ꯔꯤꯕꯟ ꯆꯤꯡꯗꯣꯜ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯩ꯫ ꯊꯧꯗꯣꯛ ꯈꯔꯁꯨ ꯊꯣꯛꯈꯤꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯐꯦꯠ ꯀꯨꯊꯕ ꯑꯁꯣꯡꯕ ꯆꯤꯡꯌꯥꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯉꯣꯟ ꯇꯝꯅ ꯆꯪꯂꯛꯏ ꯅꯨꯄꯥꯗꯣ꯫ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯇꯣꯝꯇ"꯫ ꯆꯥꯅꯅꯗꯤ ꯃꯝꯐꯥꯠꯇ꯭ꯔꯤ, ꯃꯤꯁꯛ ꯈꯪꯕ ꯉꯝꯂꯤ꯫ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯃꯥꯕꯨ ꯈꯪꯃꯟꯗꯨꯅ ꯇꯧꯕ ꯇꯥꯏ꯫ ꯀꯅꯥꯅꯕꯨꯗꯤ ꯀꯤꯗꯗꯤ ꯌꯥꯔꯤꯕ꯭ꯔꯗꯣ? ꯅꯨꯡꯁꯥ ꯊꯤꯔꯛꯏ꯫ ꯀꯝꯗꯧꯁꯤꯒꯦ ꯑꯩꯕꯨ? ꯅꯨꯃꯤꯠꯇꯣ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯍꯋꯥ ꯌꯥꯗꯗꯨꯅ ꯏꯝꯐꯥꯜ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯋꯥꯏꯗ ꯐꯪꯗꯕ ꯄꯣꯠ ꯈꯔ ꯂꯩꯕ꯫ ꯂꯦꯞꯇꯅ ꯆꯠꯂꯤ, ꯀꯤꯅ ꯀꯤꯅ꯫ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ, "ꯀꯔꯤꯅꯣ ꯏꯈꯨꯝ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯨ? ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯥꯞꯂꯤꯉꯩꯗꯒꯤ ꯅꯪꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯀꯩꯗꯧꯔꯕꯒꯦ? ꯑꯩꯕꯨ ꯀꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ"꯫ "ꯀꯤꯅꯨꯗ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯗꯥꯏ, ꯅꯪꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯩ ꯄꯥꯏꯕꯤꯒꯦꯁꯦ꯫ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯅꯇꯣꯝꯇ ꯑꯃꯝꯕꯗ ꯆꯤꯡꯗꯣꯜꯗ ꯆꯠꯀꯅꯨ"꯫ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯅꯁꯨ ꯄꯥꯎꯇꯥꯛ꯫ ꯑꯗꯨꯕꯨ ꯄꯥꯎꯇꯥꯛ ꯄꯤꯕꯗꯤ ꯏꯟꯗꯕꯁꯨ ꯌꯥ ꯃꯥꯜꯂꯦ꯫ ꯑꯗꯨꯃꯛ ꯀꯤꯔꯤꯉꯩꯗꯨꯗ ꯁꯈꯤꯗꯣ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯀꯨꯏꯔꯦ ꯃꯥꯒ ꯄꯪꯅ ꯎꯅꯗꯕ꯫ ꯊꯣꯏꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯨꯗꯦ꯫ ꯇꯥꯗꯕꯗꯤ ꯅꯠꯇꯦ, ꯄꯥꯎ ꯑꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯇꯥꯏ꯫ ꯍꯥꯏꯅꯩ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜ 1-2ꯁꯤꯗꯗꯤ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯃꯥ ꯂꯩꯕꯒꯤ ꯈꯨꯜꯒꯤ ꯁꯟ ꯏꯔꯣꯏ ꯃꯥꯡꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯥꯅ ꯃꯤꯒꯤꯗ ꯇꯧꯖꯔꯨꯕꯗꯤ? ꯑꯗꯨꯕꯨ ꯑꯆꯤꯛꯄ ꯃꯇꯝꯗ ꯎꯅꯕꯗꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯄꯨꯝꯃꯝ ꯃꯝꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯩ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯐꯨꯏꯅ ꯍꯣꯟꯕ ꯅꯨꯡꯁꯥ ꯁꯣꯔ ꯃꯅꯤꯜ ꯃꯁꯥꯗ ꯌꯩꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯑꯁꯦ ꯅꯨꯄꯥꯅꯤ꯫ ꯈꯣꯡꯊꯥꯡ ꯀꯟꯅ ꯆꯠꯈꯠꯂꯤ꯫ ꯑꯆꯤꯛꯄꯕꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯗꯨꯇ ꯇꯥꯗ꯭ꯔꯕꯗꯤ ꯈꯜꯂꯤꯉꯩꯗ ꯃꯥꯅ ꯍꯪꯂꯛꯏ, "ꯑꯩꯕꯨ ꯈꯪꯂꯤꯕ꯭ꯔꯥ ꯁꯈꯤ"꯫ ꯈꯨꯝꯃꯤ, "ꯈꯪꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯄꯥꯛ ꯀꯥꯎꯒꯅꯤ, ꯀꯥꯎꯕ ꯑꯁꯤꯕꯨ ꯀꯌꯥ ꯂꯥꯏꯔꯗꯅ". ꯁꯈꯤꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯩꯍꯧꯔꯣꯟꯗꯒꯤ ꯃꯇꯥꯏ ꯈꯨꯟꯗ ꯂꯩꯔꯛꯄ ꯅꯠꯇꯦ, ꯂꯥꯟ ꯆꯦꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯄꯥꯅꯒ ꯏꯪꯈꯣꯜ ꯑꯆꯧꯕ ꯄꯥꯝꯕꯒ ꯁꯒꯣꯜ ꯊꯥꯛꯄꯗ ꯈꯨꯗꯣꯡ ꯆꯥꯕꯒ ꯑꯗꯨꯝ ꯏꯝꯐꯥꯜꯗ ꯍꯣꯡꯒꯠꯇꯗꯨꯅ
ꯈꯨꯟꯗꯥꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯁꯈꯤꯒꯤ ꯃꯃꯥꯁꯨ ꯃꯇꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯀꯤꯅꯔꯝꯗꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯍꯧꯃꯤꯟꯅꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯊꯧꯗꯣꯛ ꯃꯔꯛꯇ ꯐꯦꯟꯖꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯁꯈꯤ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨ ꯁꯥꯔꯦꯞ ꯐꯥꯔꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯁꯈꯤꯅ ꯍꯪꯈꯤ, ꯇꯥꯃꯪꯒꯤ ꯀꯩꯗꯧꯔꯤꯕꯅꯣ? ꯇꯨ ꯌꯦꯡꯉꯨ, ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯊꯥꯡꯅ ꯍꯛꯂꯤꯕ ꯑꯗꯨ ꯇꯦꯟꯖꯩ ꯑꯃꯅ ꯄꯨꯟꯅ ꯂꯦꯡꯕ ꯊꯝꯕꯥꯜ ꯃꯅꯥ ꯑꯃꯒꯤ ꯃꯁꯛꯅꯤ꯫ ꯊꯥꯡꯉꯩ ꯁꯦꯡꯕꯃꯛꯇꯤ ꯅꯣꯡꯃ ꯃꯥꯅ ꯑꯃꯦꯔꯤꯀꯥꯟ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯈꯨꯗꯥꯡꯗ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯛꯄ ꯎꯔꯨꯏ꯫ ꯍꯪꯕꯗ ꯁꯥꯍꯦꯕꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯊꯃꯣꯏꯒ ꯑꯩꯒꯤ ꯊꯃꯣꯏꯒꯅꯤ꯫ ꯁꯥꯍꯦꯕꯀꯤ ꯑꯉꯧꯕ ꯃꯈꯨꯗꯥꯡꯗ ꯇꯦꯟꯖꯩꯅ ꯂꯦꯡꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯃꯤꯗꯣ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯏ꯫ ꯅꯍꯥ ꯑꯣꯏꯅ ꯍꯪꯈꯤ, ꯈꯪꯂꯕ꯭ꯔꯥ ꯁꯈꯤ, ꯊꯃꯣꯏ ꯑꯅꯤ ꯑꯁꯤ ꯀꯅꯥꯒꯤꯅꯣ? ꯊꯃꯣꯏꯕꯨ ꯊꯝꯕꯥꯜ ꯃꯅꯥ ꯃꯥꯟꯕ꯭ꯔꯥ? ꯁꯈꯤꯅ ꯍꯪꯈꯤ, ꯃꯥꯜꯂꯤ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯆꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯛꯂꯤꯕ ꯑꯁꯤꯁꯨ ꯆꯥꯎꯊꯣꯔꯛꯀꯅꯤ꯫ ꯈꯣꯡꯅꯥꯡꯅ ꯈꯪꯈ꯭ꯔꯕꯗꯤ? ꯈꯪꯖꯈ꯭ꯔꯦꯗꯅ꯫ ꯐꯥꯒꯤ ꯑꯣꯏꯅꯕꯨ ꯂꯧꯈꯤꯕ꯭ꯔꯥ? ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯈꯤ ꯏꯝꯐꯥꯜꯗ ꯊꯥꯖꯈꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯏꯀꯥꯏꯕꯅ ꯀꯅꯥ ꯑꯃꯠꯇ ꯎꯈꯤꯗꯦ꯫ ꯁꯛꯈꯪꯅꯗ꯭ꯔꯤꯕ ꯕꯣꯔꯅ ꯃꯥꯡꯗ ꯆꯠꯂꯤ, ꯃꯥꯅ ꯇꯨꯡꯗ ꯗꯣꯂꯥꯏꯗ꯫ ꯂꯝꯈꯥꯏ ꯐꯥꯎꯕꯇꯅꯤ, ꯑꯗꯨꯗꯒꯤꯗꯤ ꯒꯥꯔꯤꯅ ꯆꯠꯀꯅꯤ꯫ ꯗꯣꯂꯥꯏ ꯇꯣꯡꯅ ꯇꯣꯡꯅ ꯃꯇꯥꯡ ꯑꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯎꯔꯛꯏ, ꯃꯥꯒꯤ ꯂꯨꯈꯝ ꯃꯥꯡ ꯊꯪꯕ ꯗꯣꯂꯥꯏꯔꯦꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯃꯥꯅꯤ꯫ ꯍꯋꯥ ꯀꯥꯔꯝꯗꯥꯏꯗ ꯁꯈꯤꯅ ꯆꯥꯎꯌꯦꯡ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯃꯄꯥꯝ ꯂꯝꯗꯝ꯫ ꯃꯥꯗꯤ ꯂꯥꯞꯇꯛꯅ ꯂꯩꯍꯧꯏ, ꯃꯨꯟꯅ ꯌꯦꯡꯍꯧꯏ꯫ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯗꯨ ꯃꯥꯅ ꯍꯩꯅꯗꯦ꯫ ꯅꯣꯡꯃꯁꯨ ꯑꯁꯨꯝꯅ ꯌꯦꯡꯈꯤ꯫ ꯁꯈꯤꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯨꯔꯒ ꯀꯥꯔꯛꯄꯗ ꯅꯨꯃꯤꯠ ꯑꯗꯣ ꯆꯣꯠꯅꯁꯨ ꯀꯥꯔꯛꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯅ ꯆꯪꯂꯛꯇꯨꯅ ꯃꯥꯡꯗ ꯂꯦꯞꯂꯩ, ꯑꯗꯨꯒ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯊꯣꯡꯗꯇ ꯅꯠꯇꯦ, ꯍꯛꯆꯥꯡꯗ ꯈꯪꯍꯧꯗꯅ ꯑꯁꯥꯕ ꯏꯅ ꯃꯃꯥꯏ ꯉꯥꯡꯈꯤ꯫ ꯑꯆꯣꯠꯄ ꯐꯤꯅ ꯀꯨꯞꯄ ꯃꯊꯕꯥꯛꯄꯨ ꯃꯈꯨꯠꯅ ꯈꯨꯝꯂꯒ ꯁꯈꯤꯅ ꯃꯌꯨꯝ ꯄꯥꯡꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯥꯅ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ ꯑꯗꯨꯝ ꯅꯣꯛꯍꯧꯏ꯫ ꯃꯗꯨꯁꯨ ꯀꯨꯏꯔꯕ ꯋꯥꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯈꯤꯁꯨ ꯍꯜꯂꯛꯇꯨꯅ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯃꯄꯥꯝꯗ ꯂꯩ꯫ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯈꯤ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯡꯗꯥꯡꯒꯤ ꯊꯧꯗꯣꯛ, ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯟꯈꯤꯕꯗꯣ꯫ ꯀꯤꯕ ꯈꯔ ꯐꯔꯕ ꯃꯇꯨꯡꯗ ꯍꯪꯈꯤ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯇꯥꯃꯪꯒꯤ? ꯅꯣꯛꯇꯨꯅ ꯍꯥꯏꯈꯤ, ꯃꯗꯨ ꯅꯪ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯩ? ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯆꯨꯝꯅ ꯍꯪꯕꯅꯤ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯨꯅ ꯆꯠꯂꯤꯕ? ꯈꯔ ꯇꯞꯅ ꯆꯠꯁꯤ, ꯑꯩꯗꯤ ꯄꯣꯠ ꯄꯨꯕꯅꯤꯅ ꯋꯥꯏ꯫ ꯀꯗꯥꯏ? ꯑꯩ ꯑꯃꯨꯛ ꯄꯨꯒꯦ꯫ ꯂꯧꯒꯦ ꯇꯧꯏ ꯁꯈꯤꯅ ꯈꯨꯝꯂꯛꯏ꯫ ꯆꯠꯔꯣꯗ, ꯑꯩ ꯌꯥꯎꯅ ꯌꯥꯎꯅ ꯅꯪꯅ ꯀꯔꯤ ꯋꯥꯒꯅꯤ? ꯆꯠꯅ ꯆꯠꯅ ꯃꯌꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯈꯨꯜꯒꯤ ꯌꯨꯝꯗ ꯃꯩ ꯆꯨꯈꯠꯂꯛꯄ ꯎꯔꯛꯏ꯫ ꯇꯥꯗ, ꯑꯩ ꯆꯪꯍꯧꯔꯒꯦ, ꯌꯥꯔꯅꯤ ꯑꯁꯤ ꯌꯧꯔꯕꯗꯤ, ꯈꯨꯝꯂꯛꯏ꯫ ꯑꯩꯁꯨ ꯆꯪꯂꯣꯏꯗ ꯅꯈꯣꯏꯗꯗꯤ꯫ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯂꯦꯞꯇꯨꯅ꯫ ꯑꯃꯝꯕꯗ ꯋꯥꯈꯜꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯁꯈꯤ ꯈꯜꯂꯤ, ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯆꯣꯏꯗ꯭ꯔꯪ ꯄꯥꯗ꯭ꯔꯪ ꯃꯌꯥꯝ ꯈꯜꯂꯨꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯅꯥꯕꯤꯗꯣ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯨꯝꯗꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯁꯩꯇ꯫ ꯁꯒꯣꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯁꯈꯤ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯨꯕꯗꯒꯤꯅꯣ ꯈꯪꯗꯦ, ꯍꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯔꯛꯏ꯫ ꯃꯄꯥꯗꯁꯨ ꯇꯥꯛꯂꯝꯗꯦ, ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ꯫ ꯁꯈꯤꯕꯨ ꯎꯁꯤꯟꯅꯗꯦ, ꯑꯗꯨꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯎꯁꯤꯟꯅꯗꯕ ꯑꯗꯨꯅ ꯃꯈꯪꯉꯤ꯫ ꯁꯈꯤꯅ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯈꯣꯟꯊꯥꯡ ꯅꯦꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯪꯒꯤ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯇꯥꯃꯪꯒꯤ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯀꯔꯤ ꯋꯥꯅꯣ ꯑꯩꯉꯣꯟꯗꯕꯣ? ꯑꯃꯨꯛ ꯂꯨꯞꯊꯈꯤ, ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯏ ꯇꯧꯔꯤꯕ ꯊꯕꯛꯇ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯁꯈꯤꯁꯨ꯫ ꯍꯥꯏꯁꯤꯔꯥ ꯍꯥꯏꯅꯨꯁꯤꯔꯥ ꯈꯜꯂꯤ꯫ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕ꯫ ꯍꯥꯏꯌꯨ, ꯀꯅꯥꯅ ꯊꯤꯡꯕꯒꯦ? ꯑꯩꯁꯨ ꯇꯥꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯁꯒꯣꯜꯗꯨ ꯈꯔ ꯊꯤꯕꯤꯌꯨ꯫ ꯑꯩꯅ ꯊꯤꯔꯒ ꯈꯪꯒꯅꯤ ꯍꯥꯏꯕ꯭ꯔꯥ? ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯑꯩꯅ ꯁꯒꯣꯜ ꯂꯧꯏ ꯍꯥꯏꯗꯨꯅ? ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯁꯒꯣꯜ ꯍꯨꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ? ꯕꯥꯖꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯋꯥꯗꯨꯅ ꯇꯧꯕꯅꯤ꯫
ꯂꯧꯋꯤꯗꯤ ꯑꯩ ꯍꯥꯏꯈꯤꯗꯦ, ꯊꯤꯕꯤꯌꯨ ꯍꯥꯏꯕꯇꯅꯤ, ꯍꯟꯗꯛ ꯃꯨꯛꯇꯤ ꯃꯨꯟꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯣꯛꯂꯒ ꯍꯥꯏ, ꯑꯩꯒꯤ ꯏꯇꯧ ꯎꯕꯗꯤ ꯋꯥꯗꯕ꯭ꯔꯥ? ꯃꯤꯕꯨ ꯁꯒꯣꯜ ꯍꯨꯔꯥꯜꯂꯤ ꯍꯥꯏꯔꯒ ꯁꯥꯎꯅꯤꯡꯗꯕꯣꯏ ꯅꯤꯡꯕ꯭ꯔꯥ? ꯀꯤꯠ ꯍꯦꯛꯇ ꯅꯝꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯍꯦ, ꯋꯥꯐꯩ ꯆꯠꯈ꯭ꯔꯦꯗꯣ, ꯁꯈꯤꯅ ꯈꯜꯂꯤ꯫ ꯈꯨꯝꯂꯛꯏ, ꯂꯩꯀꯥꯏ ꯃꯆꯥꯅꯤ ꯀꯩꯗꯧꯒꯦ, ꯊꯤꯕꯤꯕꯗꯤ ꯌꯥꯏꯗꯅ꯫ ꯅꯪꯒꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦꯅ, ꯋꯥꯔꯝꯗꯥꯏꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯀꯔꯤꯒꯤꯅꯣ? ꯑꯩ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯤꯁꯛꯂꯣ? ꯁꯈꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ ꯁꯥꯔꯤꯕꯅꯣ? ꯃꯥꯅ ꯂꯧꯏ ꯈꯪꯂꯕꯃꯛꯇꯗ ꯍꯥꯏ ꯁꯥꯎꯔꯞꯅ, ꯅꯪꯅ ꯊꯤꯔꯒ ꯐꯪꯅꯤ ꯍꯥꯏꯅꯩꯅꯦ ꯃꯤꯅ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯎꯕꯒꯤ ꯃꯇꯧ ꯎꯗꯦ, ꯍꯥꯟꯅꯒꯨꯝ ꯅꯣꯛꯇꯨꯅ ꯍꯥꯏ, ꯅꯪꯕꯨ ꯃꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯍꯦꯛꯇ ꯊꯥꯖꯕ꯭ꯔꯥ? ꯃꯤꯅ ꯌꯦꯡꯈꯣꯝ ꯃꯪꯒꯤꯅ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯊꯥꯖꯒꯗ꯭ꯔꯥ? ꯑꯗꯨꯒ ꯉꯥꯏꯈꯣ, ꯅꯪꯕꯨ ꯃꯪꯒꯤꯅ ꯁꯈꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯒꯗ꯭ꯔꯥ? ꯆꯠꯂꯣ, ꯁꯛ ꯆꯥꯈꯤꯗ꯭ꯔꯦ꯫ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯛꯏ, ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯣ꯫ ꯁꯈꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ, ꯍꯥꯏꯕ ꯍꯧꯅꯩ ꯍꯥꯏꯕꯒꯤ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯎ꯫ ꯁꯥꯎꯔꯞ ꯈꯣꯡꯊꯥꯡ ꯀꯟꯅ ꯀꯣꯟꯊꯣꯡ ꯄꯥꯡꯂꯛꯏ꯫ ꯉꯥꯏꯈꯣ ꯁꯈꯤ, ꯇꯨꯡꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯍꯟꯅ ꯌꯦꯡꯈꯤꯕꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯁꯤꯅ ꯃꯍꯦꯜꯂꯦ ꯁꯈꯤꯅ ꯍꯩꯅꯗꯕ꯫ ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯝ ꯍꯥꯏꯅ ꯌꯦꯡꯂꯤꯕ? ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯗꯧꯖꯔꯔꯦ? ꯉꯥꯏꯈꯣ ꯍꯜꯂꯛꯈꯣ, ꯃꯔꯝ ꯇꯥꯛꯄꯤꯒꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯈꯤꯁꯨ ꯍꯟꯖꯤꯟꯗꯨꯅ ꯂꯦꯞꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯁꯈꯤ, ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯁꯤ꯫ ꯀꯔꯤꯒꯤ ꯃꯅꯤꯡꯂꯣꯝꯗ? ꯀꯔꯤꯒꯤ ꯃꯅꯤꯡꯂꯣꯝꯗꯗꯤ? ꯀꯤꯅꯨ, ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯐꯠꯇꯕ ꯃꯤꯅꯣꯅꯦ? ꯅꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯕꯣ? ꯌꯦꯡꯉꯣꯏ ꯁꯈꯤ, ꯃꯤꯒꯤ ꯃꯄꯣꯠ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯁꯣꯛꯅꯤꯡꯗꯦ꯫ ꯈꯟꯊꯕ ꯅꯪꯗꯅ ꯁꯈꯤꯅ ꯃꯅꯤꯡꯂꯣꯝꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯈꯤ꯫ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯃꯥꯒꯤ ꯁꯣꯡꯂꯕ ꯏꯪꯈꯣꯜ ꯂꯝꯍꯥꯡꯗ꯫ ꯃꯍꯧꯁꯥꯅ ꯂꯋꯥꯏ ꯑꯣꯏꯕꯅ ꯏꯪꯈꯣꯜꯁꯨ ꯆꯥꯎꯅ ꯈꯣꯞꯅꯩ꯫ ꯃꯥꯡꯗ ꯆꯔꯨ ꯏꯀꯨ ꯑꯃ ꯑꯅꯤ ꯄꯩꯔꯝꯃꯤ꯫ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯀꯟꯕ ꯄꯥꯝꯕꯣꯝꯅ ꯁꯠ ꯁꯠ ꯆꯤꯡꯊꯩ꯫ ꯁꯈꯤꯅ ꯍꯪꯂꯛꯏ, ꯀꯔꯤꯒꯤꯅꯣ? ꯆꯔꯨ ꯂꯩꯄꯥꯛꯇ ꯆꯤꯡꯊꯔꯤꯕꯣ ꯇꯥꯃꯪꯒꯤ? ꯈꯨꯝꯂꯛꯇꯦ, ꯂꯦꯞꯇꯅ ꯆꯔꯨ ꯆꯤꯡꯊꯩ꯫ ꯁꯈꯤꯅ ꯈꯪꯍꯧꯗꯅ ꯂꯥꯎꯔꯛꯏ, ꯍꯩꯃꯥ, ꯁꯅꯥꯕꯤ! ꯏ, ꯅꯪꯗꯤ ꯑꯁꯤꯗ ꯂꯩꯔꯕꯣꯏꯔꯦ? ꯑꯉꯛꯄꯅꯤ꯫ ꯆꯔꯨ ꯏꯀꯨ ꯃꯅꯨꯡꯗ ꯐꯖꯅ ꯁꯥꯕ ꯁꯒꯣꯜ ꯁꯪ ꯃꯅꯨꯡꯗ ꯁꯅꯥꯕꯤꯗꯨ ꯎꯔꯨꯔꯦ꯫ ꯑꯉꯧꯕ ꯃꯁꯥꯗ ꯄꯛꯂꯤꯕ ꯆꯔꯨ ꯃꯄꯨꯝ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯁꯒꯣꯜ ꯆꯤꯡꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯁꯨꯃꯥꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯈꯤꯗ ꯊꯧꯔꯤ ꯑꯗꯨ ꯁꯤꯟꯅꯩ꯫ ꯁꯤꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯤꯠꯀꯨꯞꯇꯪ ꯄꯥꯏꯈꯤ꯫ ꯃꯗꯨ ꯁꯈꯤꯁꯨ ꯈꯪꯏ, ꯑꯗꯨ ꯈꯪꯁꯤꯟꯅꯗꯦ꯫ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯦ, ꯄꯨꯈ꯭ꯔꯣꯁꯦ ꯅꯪꯒꯤ ꯁꯒꯣꯜ꯫ ꯑꯗꯨꯒ ꯁꯈꯤ, ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯧꯕ ꯅꯠꯇꯦ, ꯑꯗꯨꯃꯗꯤ ꯊꯥꯖꯧ, ꯃꯤꯕꯨ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯍꯥꯏꯅ ꯄꯤꯒꯅꯤ, ꯀꯔꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯀꯅꯤ? ꯉꯥꯏꯍꯥꯛ ꯆꯃꯝꯅꯈꯤ꯫ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯁꯨꯝ ꯁꯒꯣꯜ ꯆꯤꯡꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯀꯔꯤ ꯈꯟꯕꯗꯒꯤꯅꯣ ꯇꯟꯅ ꯁꯒꯣꯜ ꯆꯤꯡꯗꯨꯅ ꯍꯜꯂꯛꯂꯒ ꯐꯤꯅꯨꯡꯗꯒꯤ ꯀꯔꯤꯅꯣ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏ, ꯁꯦ ꯇꯥꯃꯪꯒꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯁꯨ ꯂꯧꯏ꯫ ꯂꯨꯄꯥ 200ꯅ ꯁꯥꯕ ꯆꯕꯨꯜ ꯑꯃ꯫ ꯃꯃꯥꯏ ꯉꯥꯡꯈꯤ, ꯍꯥꯏꯔꯛꯏ, ꯁꯈꯤ, ꯄꯩꯁꯥꯔꯥ? ꯋꯥꯉꯥꯡ ꯇꯥꯕꯗ, ꯁꯛꯐꯝ ꯎꯕꯗ ꯁꯈꯤꯅ ꯃꯤꯄꯥꯏꯗꯕ ꯉꯝꯈꯤꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯥ? ꯃꯥꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯥꯅ ꯍꯥꯏꯔꯛꯏ, ꯇꯥꯔꯤꯕ꯭ꯔꯥ ꯁꯈꯤ? ꯃꯤꯒꯤ ꯃꯄꯣꯠ ꯁꯣꯛꯄ ꯌꯥꯗꯦ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯏ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯀꯅꯨ, ꯑꯩ ꯈꯨꯝꯂꯣꯏ꯫ ꯌꯥꯝꯅ ꯈꯪꯕ꯭ꯔꯣ? ꯈꯪꯅꯤꯡꯂꯒ ꯍꯥꯏꯕꯤꯒꯦ, ꯅꯨꯡꯉꯥꯏꯗꯨꯅ ꯍꯨꯔꯥꯜꯂꯤꯕ? ꯋꯥꯠꯂꯤ, ꯍꯧꯖꯤꯛꯁꯨ ꯋꯥꯠꯂꯤ, ꯃꯈꯣꯏꯅ ꯍꯨꯕꯗꯤ ꯌꯥꯔꯒ꯫ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯕꯣꯏꯗ ꯅꯨꯄꯤꯁꯦ꯫ ꯅꯪꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯩꯗꯧꯅꯧ ꯍꯥꯏꯕꯅꯣ ꯑꯩꯕꯨ? ꯄꯩꯁꯥ ꯑꯁꯤꯗꯤ ꯑꯁꯨꯝ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯦ ꯈꯪꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯠꯁꯤꯡꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯁꯈꯤꯒꯤ ꯃꯃꯥꯏꯗ ꯇꯤꯡꯈꯠꯇꯨꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯎꯅ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯔꯜ ꯂꯩꯕ ꯁꯥꯔꯗꯅ, ꯏꯁ, ꯁꯒꯣꯜꯒꯤ ꯃꯃꯜꯁꯨ ꯄꯤꯕ ꯁꯥꯔꯤ꯫ ꯁꯈꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯁꯒꯣꯜ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯀꯣꯟꯊꯣꯡ ꯌꯧꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤ ꯈꯪꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯄꯣꯊꯥꯏ꯫ ꯃꯃꯥꯏꯒꯤ ꯆꯩꯅꯥꯈꯣꯜ ꯍꯧꯖꯤꯛꯇ ꯐꯥꯎꯔꯛꯏ꯫ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯁꯥꯎꯔꯨꯗꯦ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯍꯦꯛ ꯎꯔꯛꯏ꯫
ꯍꯧꯖꯤꯛꯁꯨ ꯑꯍꯛꯄ ꯊꯃꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯑꯍꯛꯄ ꯃꯌꯦꯛꯇꯣ ꯌꯥꯝꯅ ꯄꯥꯛꯂꯦ, ꯑꯗꯨꯕꯨ ꯅꯍꯥꯜꯋꯥꯏꯗꯤ ꯃꯌꯦꯛ ꯀꯌꯥ ꯂꯥꯍꯧꯗꯕꯅꯤ꯫